ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯀꯝꯗꯧꯅ ꯑꯣꯏꯔꯛꯂꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯃꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤꯁ ꯀꯌꯥ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯈꯨꯗꯝ ꯀꯌꯥ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯟꯖꯔꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯔꯛꯂꯕꯁꯨ ꯃꯁꯤ ꯀꯝꯗꯧꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯐ꯭ꯔꯥꯟꯁꯇꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯖꯕ ꯃꯥꯟꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯏꯃꯤꯂꯤ ꯁꯥꯒꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯗꯣꯄꯦꯜꯒꯦꯡꯒꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯟꯅꯅ ꯁꯣꯏꯗꯅ ꯇꯥꯕꯤꯔꯝꯂꯅꯤ꯫ ꯗꯣꯄꯦꯜꯒꯦꯡꯒꯔ ꯍꯥꯏꯕꯁꯤ ꯖꯔꯃꯅꯤꯒꯤ ꯋꯥꯍꯩ ꯑꯃꯅꯤ, ꯃꯤꯅꯤꯡꯅ ꯗꯕꯜ ꯋꯥꯀꯔ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯄꯤ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤ ꯄꯦꯔꯥꯅꯣꯔꯃꯦꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯊꯣꯂꯣꯖꯤꯁꯤꯡꯒꯤ ꯇꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯕꯨꯠꯀꯨꯝꯕꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯒꯤ ꯇꯔꯝꯗ ꯗꯣꯄꯦꯜꯒꯦꯡꯒꯔꯒꯤ ꯑꯔꯊꯁꯤ ꯇꯣꯉꯥꯜꯂꯤ꯫ ꯈꯔꯗꯅ ꯃꯁꯤ ꯕꯦꯗ ꯂꯛ ꯑꯗꯨꯒ ꯈꯔꯗꯅ ꯁꯤꯔꯝꯗꯥꯏꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯦꯃꯤꯂꯤ ꯁꯥꯒꯦ ꯑꯃꯗꯤ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯗꯣꯄꯦꯜꯒꯦꯡꯒꯔꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨ 1845, ꯑꯦꯃꯤꯂꯤ ꯃꯁꯥꯒꯤ ꯆꯍꯤ 32 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯂꯦꯠꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯕ, ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯁ꯭ꯀꯨꯜꯒꯤ ꯑꯇꯩ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯅꯣꯡꯃꯇ ꯕꯦꯕꯥꯔ ꯀꯥꯏꯖꯗꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯃꯤꯂꯤꯁꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯀꯨꯜ 19ꯗꯒꯤ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕꯅꯤ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯗꯣꯄꯦꯜꯒꯦꯡꯒꯔ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯇꯩ ꯃꯤꯁꯤꯡꯅ ꯊꯦꯡꯅꯈꯤ꯫ ꯍꯦꯂꯣ ꯐ꯭ꯔꯦꯟड्स, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯣꯁꯄ꯭ꯂꯦꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯈꯔ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯁꯤꯗ ꯍꯦꯛ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒ 150 ꯔꯨꯄꯤꯁ ꯐ꯭ꯔꯤꯗ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯕꯤꯕ ꯌꯥꯔꯦ꯫ ꯁ꯭ꯄꯣꯔꯠꯁꯀꯤꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ 100% ꯗꯤꯄꯣꯖꯤꯠ ꯕꯣꯅꯁꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯆꯨꯝꯅꯒꯤ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ 200 ꯔꯨꯄꯤꯁꯁꯨ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯒ 200 ꯔꯨꯄꯤꯁ ꯑꯃꯁꯨ ꯐꯦꯁꯕꯨꯛꯇ ꯑꯗꯣꯝꯒꯤ ꯔꯤꯚ꯭ꯌꯨ ꯑꯗꯨ ꯁꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯣꯁꯄ꯭ꯂꯦ ꯑꯦꯞ ꯑꯁꯤ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯑꯃꯗ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ 1200 ꯔꯨꯄꯤꯁꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯃꯦꯠꯆ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤ ꯐꯣꯟꯗ HD ꯀ꯭ꯋꯥꯂꯤꯇꯤꯗ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯑꯦꯚꯤꯌꯦꯇꯔ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯦꯛꯁꯀ꯭ꯂꯨꯁꯤቭ ꯑꯣꯏꯅ 10% ꯀꯦꯁꯕꯦꯛꯁꯨ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ, ꯃꯣꯁꯄ꯭ꯂꯦ ꯑꯦꯚꯤꯌꯦꯇꯔ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯗꯣꯝꯒꯤ ꯒꯦꯃꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯃꯛ ꯖꯣꯏꯟ ꯇꯧꯁꯤꯟꯕꯤꯔꯣ, ꯄꯤꯟ ꯀꯃꯦꯟꯇꯗ ꯂꯤꯡꯛ ꯍꯥꯞꯆꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯪꯗ ꯎꯍꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝꯗ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯦꯃꯤꯂꯤꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯕꯣꯔꯗꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ 19 ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯑꯦꯃꯤꯂꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯑꯦꯃꯤꯂꯤꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯊꯣꯛꯂꯛꯂꯒ ꯑꯦꯃꯤꯂꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯦꯃꯤꯂꯤ ꯃꯁꯥꯅꯗꯤ ꯃꯁꯥꯒꯤ ꯗꯣꯄꯦꯜꯒꯦꯡꯒꯔ ꯑꯁꯤ ꯎꯕ ꯐꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯑꯃꯨꯛ ꯁꯥꯇ꯭ꯔ ꯑꯉꯥꯡ ꯑꯃꯁꯤ ꯁ꯭ꯀꯨꯜ ꯐꯪꯁꯟꯒꯤꯗꯃꯛ ꯑꯦꯃꯤꯂꯤꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯗ ꯑꯦꯃꯤꯂꯤꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯊꯣꯛꯂꯛꯂꯒ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯑꯗꯨ ꯌꯥꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯋꯥꯟꯊꯔꯝꯃꯤ꯫ ꯑꯦꯃꯤꯂꯤꯒꯤ ꯗꯣꯄꯦꯜꯒꯦꯡꯒꯔ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯃꯤꯂꯤꯁꯤ ꯃꯁꯥꯗꯨ ꯍꯦꯛ ꯍꯦꯛ ꯁꯣꯟꯊꯕ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯃꯤꯂꯤ ꯁ꯭ꯀꯨꯜꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯨꯇꯤ ꯂꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯗꯒꯤ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯅꯥꯕ ꯍꯪꯕ ꯑꯦꯃꯤꯂꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯑꯦꯃꯤꯂꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯑꯦꯃꯤꯂꯤꯗꯨ ꯅꯥꯕꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯃꯤꯂꯤꯒꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯑꯦꯃꯤꯂꯤꯁꯤ ꯁꯤꯔꯦ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯅ ꯑꯦꯃꯤꯂꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯦꯃꯤꯂꯤ ナꯕ ꯐꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯎꯕꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯀꯤꯕ ꯐꯥꯎꯅꯈꯤ, ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯁ꯭ꯀꯨꯜ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯍꯜ ꯈꯔꯅꯗꯤ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯃꯨꯛꯀ ꯁꯥꯇ꯭ꯔ 92ꯅ ꯌꯥꯝꯅ ꯑꯉꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯉꯝꯅꯈꯤꯗꯦ꯫
Satrasing aduna classroom aduda leiringaida Emily si mapanda school gi garden da lei hektuna leiva adu urami. Aduga ngayaki matung ikhang khanguduna Emily amasu classroom aduda famlaga leiramki. Maduda satrasing aduna thongnau da amuk yenglubada Emily ASENGBA lei hektuna adum leiram thengnaki. Satrasing gi maraktagi amana hagulaklaga famduna leiriva Emily aduda makuna thengduna yengluba matam aduda saktham adu mangkirami. THOUDOK asigi matung satrasing adu school amata lakhide amadi wafam asi parents sing su loini yorami. Maram asina school authorities sing Emily bu school adudagi tanthokirami. Investigation gi matung Emily gi doppelganger si satra khakta natna atopa school gi staff sing su ui haina phongdoklami. Adubu Emily da hangma matamda masagi doppelganger si masana di amukta uzadre dabu mangonda kari makharadi fawi haina phongdokhi. Aduga magi doppelganger si hek tholkpa matam aduda Emily gi masasi yamna sonthai haina phongdokhi. Masigi matung Emily tonga tongan ba seti kya da sen chendra oja oirame dabu masiguma THOUDOK kya asina mafam khudingdagi loinamak tanthokpirakhi. THOUDOK asigi maramda scientist sing nasu karimata haiba ngamkide. Ahanbada masi hallucination oigini haina phongdoklame dabu miyoi chama muksi hallucination tawbudi oithoktabani aduna masi karino haiba scientifically karimata haiba ngamde. Paranormal investigator sing masi astral projection natraga bilocation habadi kanaguma amana masagi duplicate ama masagi hakchangdagi khaidokpa ngamba aduni haina phongdokle. Emily sagi amadi magi doppelganger gi angakpa wari asi Robert Dale na iba Footfalls on the Boundary of Another World hariba larik asida marik chumna explain tawduna iraga thamlame. Natraga masigi maramda hena khangbining labasu description da link hapsaramgi manduda changlaga pabiba yagani. Masigi THOUDOK asi karina oigani habasi adongi wakalonsu comment da soidana haibiram.